मैम ngasi yamna nuaitaba thu haib tare ko juji मैम so hena khambira magani igi cha gumbai na gumba ma jiki Albert maimom ma se juji Bangalore da bone marrow transplant tawgi ma se juji Bangalore da like anarga lari bne Khurumjai aigi ni pamanong thamam chari min Albert maimom aigi chaji PR 1 Zone 3 Zone 2 positive ore si line chathana bagi damakta bone marrow transplant tawse ai bone marrow transplant tawna bagi damakta my estimation ko si 38 lakhs naina doctor na hai sentham adu puthona ba koi ifam dadi paisa adu legde yam thoga sentham asi puthokshada puthoga line gadi cha si kanwa ngamu jo aduna mayam ni mateng ni jari ko na cha si line na bagi damakta mayam ni sibirna mayam dagi angam donation tawduna cha si kanwa mateng pangbi masi akoina su sumu jaba kan da ji anam se kitang serious question ma male aduna nusirbai gi subscriber sing amadi viewer sing da aina hajani budi angang je kana na ti chani namni khanbiraga haji adom adom gi khamchaba haitare ko angamba pamanga dong suta dong songa angam kharaga mateng to biu haina hajari